Icar Manipur Center na senduna Kisan Diwas ka loinana National Mushroom Day ki thoram pangthokrai. Manipur asi chengum thaba madi puthokpagi yamna mafam chaba lamdam ama oiragasu sothaduna leiri. Thawa yawba lawmi singna Icar ki expert yawna towan ba stakeholders singa puna thabak tawminaduna Manipur asi chengum puthokpada makok thongba state ama oihannabagi pandam thamsi haina Horticulture and Soil Conservation Department ki Director K Devadatta Sarmana phongdokrai. Climate-based round-the-year mushroom production haiba team da lamfelpata leiba Icar Manipur Center da pangthokiba Kisan Diwas kam National Mushroom Day gi thauramadu Director asana makhatana National Farmers Day haina su khangnariba Kisan Diwas ase maruaina leiba asi manga suba Prime Minister Chaudhary Charan Singh gi mapokumo ningsingduna mahakna lamdam asiki lawmi singh gi chawkhat thorang amadi rural development ga mari leinana thabak thoram kaya ama paikhalamba do ningsingduna pangthokpani. Yamna henna nungairibadi Kisan Diwas asiga mari leinana National Mushroom Day haina punna pangthokliba sima yamna faba khongthang amani. Chengum asi khwaidagi faba makhal amagi chinjak oibata natana masida ahaloisilakpa thintha hannaba amadi anti-cancer property kaya yauri. Manipur asi chengum thaba amadi chabagi hainabi ama lakliba si yamna kuiba oidri. Lamdam asigi climate amadi chengum thabada sisinabasu charu yamna marang kaina fangbana lamdam asi chengum thabada khumang chawsin bangamgani haina phongdokhi. Thoramaduga mari leinana lau singu bagi lamda thoido hendokna thabak tawbasingda award khusina bagaloinana lomi singda ningtham maru marang su yandokhi. India ki ranking da mushroom production state ki khwaidagi wangba ranking da at least 10 do ro 12 do ro karai do ma channabadi ponasi haibaje mushroom puthoiba mushroom gi damakta chenbi riba stakeholders sing da punna ai request tawningi mushroom production and mushroom cultivation in Manipur haibase masimadi yamna isorna pithomiba akoi gi hawa nungsit agroclimate siga akoi da leiriba biomass maruoina charugi pothok siga marang kaina leibasiga Icar gi adugumba yamna dedicated toiraba adugumba scientists singna makhoi gi thawai changbasi ahumji angtang akoina optimize tongama ahumji punchal lakanda optimize tongam targadi we will be one of the best state in terms of mushroom production haibasi ai haijaningi.